mayam ai sing asi chura ko na matang sasar ge taw bane ko ina na pi gi macha gi chura ko chat ni ke champa ta tu gi thola abne do asi gari thau han ba chang ni ba gari thau han ba chang ni lo re ado ke champa ta taw ga do ba na te ko ye line do da taw ga doi ne ba do chat la ga yeng asi ko mayam akoi yo re line do chana ma hi da ni ko taw ri sa mi mayam taw ne ye si da ngang maru ko hai mayam akoi line do sana ma hi da yo sa re line do sana ma hi da taw ko angang ni sura ton se angang maru ko kra ma sinai re oh sa ji sinai ra me tung ra ba na tum ma le angang je u da ba ne da sa ge ina mo pi si le ko ma se ke sampa ta ko mane nusi draw ma sak yam phasara me ga si di ki ba da kai no koi sa thoi si le re koi sa thoi si le re me sama di yang na dum video na ma kha ma ne tau salo de ma ama min kai gau ge alo ikai chi che ki min kai gau ba ha malem thoi ai da oh malem chalu min yam phasai ye saksu phasai ye sisina ko gi inang nu pi gi manam ma ani su ko oi doi ni ko mai masa ni sida lai de oi mari mata adum pik na taw ga loi san bane ba ko sura ko je lai dau da dum ka cha bai ta re sak se som da su thai duga som da su tha re som da su tha hawe mi ya mi ko mai ma gi kano angang maru kokpagi lak na ri yam se sina mai tai lai ning chat pa kanggu sing gi ne lai dau sana mai gi ko sakta ba sang nge me am lại đấy, dạ thank you. Thôi đi. Rồi đi mẹ ăn coi. Đi. Nam sáng ăn mà tài tập hả mẹ? Đây đấy. Yang ngon ya sino. Thôi đi đó yang lo thôi đi đó. Đây đấy, tôi sắc sao vào hậu đó nha. Xin lấy ra đây con mình giả. Đây đấy. Mà chưa đến ngảเลยnó giả. Nhưng mà tới thì bảo nó rồi. Ta tới này. Acá sana. Mahal lợi chưa? Tao mahal lợi chưa? Isa lâu không đi cái đấy mà cho nó ngoài sừng là sao hầu đấy à đấy là sao bị cái nó bơm mình
ꯅꯗꯤ ꯑꯩ ꯂꯥꯛꯆꯔꯔꯣꯏꯒꯦ ꯑꯉꯥꯡꯗꯨꯒ ꯐꯔꯛ ꯇꯥꯅꯤꯡꯉꯥꯏꯅ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯁꯤꯅꯅꯦ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯁꯜꯂꯛꯇꯅ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯂꯥꯛꯑꯦ ꯌꯥꯝ ꯐꯖꯅ ꯇꯧꯔꯤ ꯃꯐꯝꯗ ꯃꯤꯁꯇꯧꯅ ꯆꯥꯍꯧꯗ꯭ꯔꯕꯣ ꯅꯪ ꯃꯃꯜ ꯆꯥꯍꯧꯗ꯭ꯔꯕ ꯂꯥꯛꯑꯣ 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 ꯑꯩꯈꯣꯏꯅꯦ ꯁꯤꯅꯨ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ ꯂꯤꯞꯁꯇꯤꯛꯁꯦ ꯈꯤꯇ ꯁꯪꯖꯟꯈꯤꯒꯦ ꯆꯥꯕꯗ ꯂꯣꯏ ꯀꯣꯛꯈ꯭ꯔꯦ ꯃꯃꯥꯗ ꯄꯤꯌꯨꯁꯦ ꯃꯃꯥꯗ ꯐꯣꯇꯣ ꯅꯝꯃꯣꯁꯦ ꯏꯁꯨꯒ ꯍꯩꯔꯦ ꯌꯥꯝ ꯍꯩꯔꯦ ꯃꯆꯨꯁꯦ ꯁꯨꯃꯥꯏꯅ ꯅꯝꯃꯣ ꯍꯥꯏꯕꯅꯦ ꯎꯆꯦ 올라오 ꯎꯆꯦ 올라오 네 올라오 ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯐꯣꯇꯣ ꯀꯥꯞꯅꯔꯤ ꯃꯌꯥꯝ ꯐꯣꯇꯣ ꯀꯥꯞꯄꯁꯦ ꯎꯖꯔꯛꯀꯦ ꯃꯣꯏꯁꯤ ꯀꯥꯞꯄꯤꯁꯤꯅ ꯃꯣꯏꯁꯤ ꯅꯣꯏ ꯐꯝꯕ ꯂꯥꯎ ꯁꯤꯗ ꯐꯝꯕ ꯂꯥꯎ ꯅꯪꯁꯨ ꯌꯥꯎꯔꯁꯨ ꯅꯦꯁꯤꯅꯨ ꯌꯥꯎꯔꯁꯨ ꯆꯠꯂꯣ ꯑꯕꯦꯝꯃꯆꯧ ꯌꯥꯎꯔꯁꯨ ꯈꯔ ꯆꯪꯁꯤꯜꯂꯣ ꯈꯔ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯣ ꯅꯦꯁꯤꯅꯨ ꯁꯣꯝꯗ ꯈꯤꯇꯪ ꯑꯣꯟꯁꯤꯜꯂꯣ ꯑꯗꯨꯃꯥꯏꯅ ꯂꯩꯌꯨ ꯁꯦ ꯉꯁꯤꯒꯤ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯍꯥ ꯃꯥꯗꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦꯕ ꯃꯤꯡ ꯍꯥꯏꯔꯣ ꯇꯣꯝꯇꯣꯝ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯤꯡꯁꯤꯒ ꯁꯛꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯗꯤ ꯍꯥ ꯃꯥꯂꯦꯝ ꯆꯅꯨ ꯍꯥ ꯑꯣ ꯊꯅꯤꯟ ꯆꯅꯨ ꯌꯥꯝ ꯃꯃꯤꯡ ꯌꯥꯝ ꯐꯖꯩꯌꯦ ꯃꯁꯛꯁꯨ ꯐꯖꯩ ꯅꯪꯗꯤ ꯃꯥꯂꯦꯝ ꯆꯅꯨ ꯊꯅꯤꯟ ꯆꯅꯨ ꯁꯤꯅ ꯊꯅꯤꯟ ꯆꯅꯨ ꯁꯤꯅ ꯃꯥꯂꯦꯝ ꯆꯅꯨ ꯅꯪꯗꯤ ꯍꯥ ꯁꯤꯜꯍꯦꯟꯕꯤ ꯌꯥꯝ ꯐꯖꯩ ꯃꯤꯡ ꯂꯣꯏ ꯐꯖꯩꯀꯣ ꯑꯗꯨꯅꯦ ꯁꯤꯗ ꯂꯩꯔꯦ ꯊꯣꯏꯕꯤ ꯈꯣꯏꯒꯤ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯁꯤꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯣ ꯁꯤꯅ ꯅꯤꯅꯦꯒꯤ ꯀꯩꯅꯣ ꯃꯅꯥꯎꯅꯨꯄꯤ ꯁꯤ ꯐꯣꯇꯣ ꯀꯥꯞꯄꯧꯔꯥ ꯍꯩꯔꯒ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯐꯣꯇꯣ ꯑꯝꯇꯪ ꯅꯝꯖꯈꯤꯒꯦꯅ ꯁ꯭ꯋꯥꯏꯁꯤꯗ ꯅꯩꯔꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯦꯠꯄꯨꯗꯤ ꯃꯥ ꯂꯧꯔꯝꯃꯅꯤ ꯇꯞꯇꯥꯒꯤ ꯀꯦꯔꯕꯅꯤꯅ ꯊꯣꯏꯕꯤ ꯑꯩ ꯊꯣꯛꯑꯒꯦ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤ ꯃꯕꯨꯛ ꯂꯥꯝꯃꯅꯦꯕꯀꯣ ꯆꯠꯂꯒꯦ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯗꯧꯅꯦ ꯍꯣꯏ ꯑꯩꯁꯨ ꯐꯣꯇꯣ ꯀꯥꯞꯄꯒꯦ ꯏꯅꯦ ꯈꯅꯥꯒ ꯇꯧꯗ ꯂꯣꯏ ꯆꯠ ꯂꯩꯔꯝꯃꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯊꯣꯛꯑꯒꯦ ꯇꯥꯃꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ ꯏꯅꯦ ꯑꯩꯈꯣꯏ ꯉꯥꯛ ꯂꯩꯍꯧꯈꯤꯗꯣꯏꯔꯥ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯁꯦꯟꯗꯜ ꯇꯣꯡꯈꯤꯒꯦ ꯑꯩ ꯑꯅꯦꯝꯕ ꯇꯣꯡꯖꯔꯛꯑꯕꯅꯤ ꯉꯁꯤꯗꯤ ꯅꯍꯥꯟ ꯌꯥꯝ ꯋꯥꯏꯌꯦꯅ ꯉꯥꯟ ꯊꯣꯏꯔꯦꯀꯣ ꯁꯦꯅ ꯆꯠꯂꯁꯤꯀꯣ ꯄꯄꯥꯒꯤ ꯗꯨ ꯇꯣꯡꯉꯁꯤꯀꯣ Mari ya? Ay, lagi. Aduh, ke kok. Ya. Lagi. Halamage. Ni sino? Halamage ko. Na.
ꯏꯁꯥꯒꯤ ꯕꯣꯟ ꯂꯧꯒꯦ ꯑꯗꯨꯗꯣ ꯐꯖꯕ꯭ꯔꯥ ꯕꯥꯔꯕꯤꯒꯤꯗꯣ ꯀꯔꯝꯕꯅ ꯐꯖꯒꯦ ꯌꯦꯡꯉꯣ ꯑꯗꯨ ꯇꯥꯃꯣ ꯃꯤꯒꯤꯗ ꯑꯣꯏꯅ ꯂꯧꯔꯛꯑꯣꯗ ꯑꯗꯨ ꯂꯧꯔꯣ 50 ꯍꯥꯏꯔ 50 ꯄꯤꯔꯒꯦ ꯀꯩꯅꯣ ꯕꯌꯥ 50 ꯌꯥꯔꯣ ꯀꯩꯅꯣ ꯑꯗꯨ ꯂꯧꯕꯤꯔꯣ ꯁꯅꯥ ꯌꯦꯡꯉꯣ ꯁꯅꯥ ꯏꯆꯥꯁꯦ ꯇꯨꯝꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯤ ꯑꯣꯏꯅ ꯂꯧꯕꯤꯔꯦ ꯆꯥꯒꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯗ ꯁꯤ ꯑꯣꯏꯅ ꯂꯧꯕꯤꯔꯦ ꯁꯥꯏꯌꯦ ꯀꯤꯔꯣ ꯅꯥꯟꯊꯣꯛꯈꯤꯅꯤꯀꯣ ꯌꯥꯔꯦ ꯌꯥꯝ ꯀꯟꯅ ꯀꯤꯁꯜꯂꯨꯔꯅꯨꯗ ꯃꯃꯥꯏ ꯂꯦꯛꯊꯣꯛꯇꯣꯏꯔꯥ sana Mami Jo Gila mata itu Yengi ba Ubra sana Ubra Tahu itu Sis mamai lagi ba mamai lagi tu Yo